ꯅꯪ ꯌꯥꯝ ꯍꯧꯃꯤꯅꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯥꯎꯗꯦꯅꯦ ꯈꯪꯉꯕꯣ ꯅꯪꯅꯦ ꯐꯥꯎꯔꯤꯗꯤ ꯑꯗꯨ ꯈꯪꯗꯅ ꯑꯩꯉꯣꯟꯗ ꯈꯟꯅꯕꯝꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯃꯔꯨ ꯃꯨꯁꯨꯝꯕ ꯉꯥꯡꯉꯝꯗꯤ ꯑꯩ ꯁꯤ ꯃꯇꯥꯡꯁꯦ ꯈꯣꯟꯖꯦꯜꯁꯦ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯁꯟꯕꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯈꯣꯟꯖꯦꯜꯁꯦ ꯁꯤ ꯗꯥꯛꯇꯔ ꯑꯦꯛꯁꯆꯦꯟꯖꯀꯤ ꯃꯅꯥꯛꯇ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯣꯏ ꯁꯤꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯥꯝꯅ ꯈꯪꯉꯝꯃꯦ ꯑꯩꯁꯦ ꯆꯨꯝꯅ ꯁꯨꯝ ꯋꯥ ꯉꯥꯡꯕ ꯃꯇꯝꯗꯗꯤ ꯏꯁꯥꯁꯦ ꯋꯥꯗ ꯑꯗꯨꯝ ꯉꯥꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯅ ꯏꯁꯥꯒꯤ ꯋꯥꯁꯦ ꯈꯤꯇꯪ ꯃꯤꯉꯣꯟꯗ ꯈꯤꯇꯪ ꯀꯟꯅ ꯍꯦꯛ ꯉꯥꯡꯕ ꯃꯇꯝꯗ ꯄꯨꯟꯁꯤ ꯆꯪꯉ ꯅꯨꯄꯤ ꯃꯈꯣꯟꯗ ꯍꯦꯛ ꯆꯠꯈꯤꯕ ꯀꯩꯅꯣ ꯑꯗꯨ ꯃꯇꯥꯡꯗ ꯌꯧꯔꯛꯑꯕ ꯏꯁꯥꯁꯦ ꯈꯪꯖꯣꯛꯖꯦ ꯈꯟꯖꯟꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯁꯣꯜꯕ ꯇꯧꯅꯕ ꯗꯣꯛꯇꯔꯅ ꯑꯝꯇ ꯐꯅꯕ ꯀꯥꯟꯅ ꯄꯤꯕꯤꯌꯨꯕ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯍꯧꯖꯤꯛꯀꯣ ꯃꯥꯟꯕ꯭ꯔꯥ ꯇꯧꯔꯣꯏ ꯐꯥꯒꯤ ꯇꯧꯕꯅꯤ ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯒꯅꯨ ꯐꯥꯒꯤꯗꯤ ꯐꯥꯒꯤꯅꯦꯕꯨ ꯁꯤ ꯊꯛꯆꯜꯂꯣ ꯁꯤꯁꯦ ꯌꯥꯏ ꯗꯣꯛꯇꯔ ꯃꯥꯏ ꯄꯥꯛꯄꯔꯦꯕ ꯑꯉꯧꯕ ꯃꯀꯣꯛꯇ ꯄꯥꯟ ꯂꯝꯒꯤꯁꯤꯅ ꯄꯂꯥꯛ ꯑꯣꯟꯅꯈ꯭ꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ whipเพลงผมฮิตพวกผมแม่งฟักคิดꯑꯩꯈꯣꯏ ꯕꯣꯝ ꯀꯩꯀꯥꯗꯤ ꯁꯥꯅꯤꯡꯗ꯭ꯔꯣ ꯍꯥꯏꯗꯤ ꯂꯩꯗꯅ ꯕꯣꯝ ꯍꯥꯏꯗꯤ ꯍꯦꯛꯇ ꯂꯩꯗꯅ ꯈꯪꯉꯤꯗꯅ ꯃꯤꯒꯁꯦ ꯈꯔ ꯕꯣꯝꯒ ꯄꯣꯈꯥꯏꯔꯒ ꯁꯤꯕꯤꯒꯨꯝꯕ ꯂꯩꯗꯅ ꯑꯗꯨꯝꯕ ꯍꯤꯗꯥꯛꯀ ꯁꯥꯗꯦꯕꯀꯣ ꯑꯗꯨꯝꯕ ꯍꯤꯗꯥꯛꯀ ꯁꯥꯔꯒ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯨꯝꯃꯤ ꯃꯌꯥꯝ ꯍꯟꯊꯔꯗꯅꯤ ꯈꯪꯉꯕ ꯑꯗꯨꯃꯥꯏꯅ ꯄꯛ ꯊꯥꯗꯕ ꯃꯇꯝꯗ ꯀꯅꯥꯅꯣ बेटे बेटा मौज कर दी हाँ मौज कर दी वाह बेटे वाह अरे वाह शेरू तम तो बड़े हैवी ड्राइवर हो भाई Run. ꯈꯪꯉꯤꯗꯅ ꯉꯍꯥꯟ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯑꯝꯕꯗꯣ ꯑꯩꯒꯤ ꯁꯥꯇ꯭ꯔꯅꯦꯕ ꯑꯩꯅ ꯍꯤꯗꯥꯛ ꯑꯃ ꯄꯤꯖꯕꯅꯦꯃꯦ ꯑꯗꯨ ꯇꯧꯕꯅꯦꯃꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯏꯅꯤꯡꯉꯦꯗꯤ ꯑꯩꯁꯦ ꯑꯐꯥꯎꯕ ꯗꯣꯛꯇꯔ ꯑꯃꯅꯤꯀꯣ ꯈꯪꯉꯤꯗꯅ ꯌꯥꯝ ꯊꯤ ꯃ꯭ꯌꯨꯖꯤꯛꯁꯤꯌꯥꯟ ꯌꯥꯝ ꯄꯣꯔꯗ ꯄꯥꯏꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯈꯪꯉꯤꯗꯅ ꯈꯔ ꯇꯧꯔꯛꯀꯅꯦꯕ ꯀꯤꯒꯅꯣ ꯅꯍꯥꯟ ꯗꯣꯛꯇꯔꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛꯇꯣ ꯑꯣꯟꯅꯔ ꯃꯥꯜꯂꯦꯕ ꯑꯗꯨ ꯑꯣꯟꯅꯕꯗꯣ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇ ꯁꯧꯅꯔꯗꯤ ꯑꯗꯨꯝ ꯊꯨꯡꯅꯔꯦ ꯀꯣ ꯁꯤꯁꯦ ꯈꯪꯉꯕ ꯁꯤꯁꯦ ꯑꯩꯒꯤ ꯄꯥꯁꯋꯥꯔꯗꯅꯤ ꯑꯗꯨꯒ ꯅꯪ ꯑꯝꯇ ꯄꯤꯊꯔꯛꯑꯗꯕꯅꯤ ꯅꯪ ꯎꯕꯗ ꯑꯩ ꯁꯤꯗꯣꯔꯦ
ဆော်ဘူးစုံတယ်တိတိမထုံနာတဲ့ Intimate, and competition in a